Kanglei pauthang mi eng tabiriba singbo taram oksari ngasi gi ayukta phongkiba pauche singda yumpham oiba maru oiba pau khara update tawjari ahanbada nomai maru ngakpa ngambra yengalagani haina KCB MC na phongdorakli Standing Committee gi emergency online meeting ama ngarang pangthoktuna film actress Maxina Susitra Gepilina Medha makoi gi mathakta warep khara laukhre haidi warep sing adudi ahanbada Partina Sangjaraknaba pikhiba matamda thamoi sengna sangjaraktabana maram oiraga Manipuri film kumbada matam chupagi oina athingba thamkre. Number 2 da politician Assam Rifle gi furit khawda yawba izat yawdaba heroine Surrender Group Fanek setpa miyoi singna makhoi gi backing da laire haiduna KCP MC Progressive pu paisana laiba yaba amagum uraktuna khuneki miyoi kaya thajilaktuna party gi izat soknaba tawrakpa asigidamak mafam matam chana thabak paikhatpa kari karamba thabakno haibadudi partyna cherak piba loiraga lebak miyamda khanganba. Number 3 subada KCP MC Progressive na thamliba athingba asibu Manipuri Film Forum nasu hena section na makhatana ngakna chatpa karigumba ngakna chatpa ngamaktrakbadi akanba miyeng changba. Marisuba warepta KCP MC Progressive ki thabak tawada kanagumba any organization party na ayat apan pirakpa taragadi warning tawdana ayat pa pirakpa miyoi khaktaba khangatlaga chairak piba. Mangasuba warepta politician Thikadar mapung oina MLA minister singna nupi oibi singda namfuda namja namtek pibada chenaram lagadi akanba chairak piba loinana nupi bu sanapot kum khanduna amuktang tuminabada 50,000 piba thika piba riposu party da laire miyamnasu KCP nibu hairabadi paisa piraga yaba oina ningba adu KCP MC Progressive tadi ubirakanu. KCP MC Progressive ti Surrender Group Fanek setpa huiroi nate miyamgi thajabasu kaidongnungda manghanjaroi haiba wafamsu party gi maikaidagi thamjari haina akanba wafamsing thamlakli. Makatarakpa update Myanmar magnitude 7.7 yauna hakiba yuarda laikidaba miyoi lising henkre lising kaya amana asok apan nangkre lebak asiga yumlo nariba Myanmar da nahan numit yungma matungda hakiba yuarda marks da lai khurumduna leiba miyoi sing amadi university amagi building ningkhaibada natana lebak asigi mafam kayada ningkhaikiba building singna nanbada nupi angang yauna haujik pawbagi oina miyoi lising ama hena laikidre lising kaya amana asok apan nangkre hairi akai atoi thokraba mafam singda mi thibagi thabak chathabana makatana asiba amadi asokpa hengalakpa yana lairi haina pawgi source singna phongdokli mamang thakta Myanmar da yuar habagi thodok kayarak thokrabasu ngarang nahangi asina khwaidagi hena kanna hakibaga loinana magnitude 8.8 yauna hakiba yuar asina Central Myanmar gi Sagang region da khwaidagi hena akanma safu piki hairi amaromda yuha haba asida soklaba sing mateng pangnakbagi damak India gi maikaidagi rescue amadi medical team ama thakre amadi Malaysia Foreign Minister na miyoi yangkhaina saba rescue team ama nomaijing numita tharagani haina lauthokibaga loinana United Nations nasu $1 million manga ahanbagi relief oina mateng panglagani haina lauthokre amadi Russia nasu miyoi chamga kunna saba rescue team amani supplier yawba plane ani mateng pangnabagi damak thakre haina pawgi source singna phongdokli ningsingba yai. Myanmar gi Sagang city gi lemaidagi kilometer 10 luba mafamda epicenter oikiba yuhar asina maram oiraga Thailand gi Bangkok amasung Myanmar gi Mandalay da state of emergency sing mari leinaba government ki authority singna lauthokibaga loinana yuharda atek akai thokraba building singi mafam singda lanmi amadi disaster management ki team singna mi kanbagi thabak leptana chatharakibani. Makatarakpa update Manipur da president role thamjaliba asi matam chana thamjinkibani haina home minister Amit Shah na Times New Summit lisingani kunmanga pangthokpada phongdokre. Manipur da president role thamjaliba asi matam chana thamjinbani haina Union Home Minister Amit Shah na phongdokibaga loinana Manipur da haujik leiramba phibamdagi haujik santi lakle haina phongdokre. Wafam asi ngarang Times New Summit lisingani kunmanga da mahangna phongdokibani mahangna makatana phongdokibada Haujik Manipur gi phibam asi santi gi maikaida lakpa haure miyam gi punsi su mahausa gi phibam da halakpa haure Home Ministry gi maikaida gi kanglop ani gi mihut singa tongan tongana unaduna wari chana kare community ani su amaga wari chana kare phibam asi afaba maikaida
laklabana thoina waningai oidre haigi home minister na makhata na phongdokhibada manipurda ethnic violence thokliba asi handaki asin hanban nate mamangdasu thokiba laikre madu sahi ahum mari changki haina su makhata na phongdokhi amaromda manipurda president role thamkhiba asi matam thengthakibra haina hangkhibada mahangna labna fumlaga community anigi maikaidagi president rule asi expect tawdrabadi mai pakpa ngamloi matam chare haiba matamda president rule asi thamkhibani haina phongdoki makatarakpa update ta manipur gi issue loisindana leibana nungnangba poi haina Rahul Gandhi na phongdokre manipur gi tongan ba community singi congress luchingba sing parliament ta unaduna wari sanare haina congress luchingba Rahul Gandhi na phongdokladuna sahi ani farak laba manipur gi issue asi ngasi fawba warisin purakpa ngamdana leiriba asida tasengna nungnangba poi haina phongdorakli amaromda Rahul Gandhi na Manipur gi issue hakchinna lobiba amadi Manipurda irang hek tholakpadagi Manipurda ahumlak laklambabu MPCC gi president K Meghachandrana apenba phongdokre Congress luchingba Rahul Gandhi na mahaki X account da thagalakpa warol amada Manipur gi tongan ba community singi Congress luchingba singa mahaka parliament ta unaduna Manipur gi issue gi matangda wari sanare sahi ani phajilaklaba Manipur issue gi chapchaba warisin ama ngasi phawba puraktana leiriba asida tasengna aihak nungnangba poi hojik Manipurda president rule thamle amadi prime minister Narendra Modi ngasi phawba Manipurda chattana leiri haiba wafam singsu thamlakli mahana makata na phongdokhibada Manipur miyamna state asida mahausa gi punsida hanjilakpa adubu khorangna ngaiduna leinari Indian khudingmakna Manipur gi crisis asigi matangda matam kuina chanagadaba solution ama purakpa pami issue asi loisinba haibasi aikhoigi national priority ni haina su phongdoknarakli amaromda Rahul Gandhi na phongdokpa wafam aduga mari leinana Manipur Pradesh Congress Committee MPCC gi president Kaisam Meghachandrana X ta thadorakpa chirol amada Manipur gi issue gi matangda Rahul Gandhi na lumna lobibaga loinana irang asi hek tholakpadagi mahak masamak Manipurda ahumlak laklamduna lamdam asigi miyam unaduna haktengnana awana da saruk yakhibabu apenba amadi thagatpa phongdorakli laibak thibadi Manipur gi chahi ani phajilaklaba irang asigi matangda Prime Minister Narendra Modi ngasi phawba Manipurda laktuna mahaki party gi luchingba sing phawba unadri masimakna Manipur miyambo nahakna luchingba ama oina pukchel sengna siba ngamde haiba mayek sengna takpani haina phongdokli adubu Manipur gi miyamna ngasi su nahaki luching makhada pukchel sengna honabaduna Manipurda mahausa gi punsida hanjilakani haibagi thajaba Shri Narendra Modi da chauna thamli haina phongdorakli makatarakpa update aranba propaganda da yalomi sing thugumsi haina lalolup mangana phongdorakli masana commander ni hajaba S Khuman Mintha Myanmar haiba miyoi ama teachers activity of General Anthony Simre Army Chief of NACN IM haina kansan piduna igiba article asima angakpa poi asigumba aranba propaganda asina layong oiduna lamdam asigi yellow missing thugumsi haina KCP KYKL Prepak Pro amadi koirengna luchingba UNLF na punna thadorakpa chirol amana phongdorakli lalolup sing asina punna thadorakpa chirol asina hai S Kuman Mintha Myanmar hairiba miyoi asina iriba article asina NNCN IM gi Army Chief General Anthony Simra taukiba aranba singna Naga amasung Maitai Phuruk anigi evolutionary da chauna amang ata thokanba utpa oina utli Khuman haiba wahai asi Maitai gi yek salai taret ki manungda ama oibana miyamna mahakpu Maitai amana NNCN IM gi mathakta moral siba oina uhalle tasengna NNCN IM gi matangda lalolup singna manung hanjinna khangba leite amadi makhoigi thabak thoramga aikhoiga karigumba mong amatada mari leinade mahangna iriba wafam sing adudi intelligence unit natraga NNCN IM manungda khakta khangadaba wafamni masida aikhoina khangjilubagisu matau tade asigumba aranba wafam sing phongdokpa asina Naga amadi Maitai community anigi nungsinadannaba singchep thanaba sinbani haiba mayek sengna takli hairi mahangna iriba article aduda General Anthony Simrana Indian Army amadi masiga chatminariba PDF ka pullaga Naga amasung Maitai fighter mayokta thabak tawri haina lana sandokli adubu ground reality oinadi haukiba chahi amarom henba asida Maitai
Sijan Group Singna Ngamkai Paringda Indian Army Amadi Makoina Sogotpa KNAB ga Lantheng Chathaduna Lakli Changlaba Matam Asida General Anthony Simrana Indian Army ga Punna Tabuk Tominaba gi Singnaba Wapam Amata Leite Hairi Chirol Sina Makha Taraduna Hai S Kuman Mintha Hairiba Mioi Asina Pongdokiba Wapam Singi Matangda Chengdokladuna Manipurda Kuki amasung Maitei Anigi Marakda Khut Thoknariba Asida Aikoina Yauksin Kiba Leite amasung Ngamkhaidagi Aikoigi Marakda Ceasefire Sign Taunagibasu Leite Ngamkhai Lanthok Lansin Toba Haibasi Aikoi Iramdamda Tawjaba Thabak Amani Masina Kanagi Mateng Loba Amadi Haijaba Leite Haina Makhatana Fongdoragli Makatarapa update Governor Amadi Speaker Yauna Sajibu Nomapanba Chairauba Yaifa Paujel Pirakli Sajibu Nomapanba Chairauba Maitei Gina Sahi Hoba Numina Lakpada Manipur gi Governor Ajay Kumar Bhallana Manipur Miyamda Yaifa Paujel Pirakpaga Loinana Manipur Legislative Assembly gi Speaker Thoksom Satya Bratarnasu Ngasi Sajibu Nomapanba Chairauba Amadi March 13 gi Idul Fitarna Lakpada Manipur Miyamda Yaifa Paujel Pirakli Loinana Tongan Malup Singnasu Yaifa Paujel Pinaragli Governor na Thadorakpa Yaifa Paujel Chirol Amada Manipur gi Chahi Anoba Chahi Hoba Numit Asibu Nomapanba Chairaubagi Mangoinana Manipur Miyamda Yaifa Paujel Piraduna Anoba Chahi Lakpagi Thorom Pangthokpaga Iroinana Hena Phaba Tunglamchat Ama Purakpa Oirasanu Amadi Anoba Chahi Asina Lakpada Tangdu Leitadriba Lamdam Asida Hena Honaminaduna Warusin Ama Laktuna Ing Tapa Mahusagi Punsida Hanjalakpa Oirasanu Hairi Paujel Chirol Asina Makha Taradun Hai Anoba Chahi Asina Lakpada Community Khudingmaki Marakta Nungsi Chanaba Puraktuna Nungai Yaifaba Chaukhot Minaba Lamdam Ama Oiminarasi Loinana Lamdam Asigi Mipum Khudingmakna Tungi Afaba Manipuri Khunai Amagidamak Kathokpa Apunba Nungsinaba Haiba Wakalon Asida Yumpham Oiduna Kathokpaga Loinana Punna Nungsi Chanana Laminanabasu Appeal Torakli Manipur Legislative Assembly gi Speaker Thoksom Satya Bratana Thadorokpa Chirol Dana Hai Sajibu Nomapanba Chairauba Amadi Muslim Isin Inau Singi Senglaba Dharmagi Kumhei Idul Fitarna Lakpada Manipur Miyam Maru Oina Maitei Community Amadi Muslim Community gi Mafamda Yaifa Paujel Pirakli Makatarakpa Atopa Muruiba Update Amada Operation da KG Taramatoi Lumba IED Explosive Ama Yauna Khulai Kaya Marum Fagatle Haidi Security Force ki Kangbuna Manipur gi Tongan Masing Amadi Tampaki Mafam Singda Search Operation Leptana Chatharagli Ngarangsu Impal East District ki Thobal Dam Police Station gi Manung Channa Leiba Kamu Village Mapithel area da search operation chathaba matamda KG Taramatoi Rom Lumba IED bomb ama yauna khulai kaya marum phagatpa ngamle hairi Pawasina Makhatana Hai Khulai Singh Adudi KG Taramatoi Lumba cylindrical Shift Explosive IED Ama Pompi Improvised Explosive Firing Device Ani Achoba Pompi Mortar Bomb Mari Apikpa Explosive Mortar Bomb Ahum Digital Digital Day Sight Mars Sight Wet Telescope Bubble for Digital Day Sight Mortar Sight Wet Telescope Bubble for Elevation Ama Telescopic Day Sight Kuntranitoi Taranitoi Bore Fire Case Ama Taranitoi Bore Live Round Ama Taranitoi Bore Immunization Ball Ahum Tip Flyer Mechanism Ahum Amadi Motar Kun Changba Meter Kun Changba Cortex Wire Ama Improvised Motor Part Set Amasu Fangbang Ngamki Hairi Amaromda Kakching District Kakching Police Station na Konba Wabagai da Leiba Buffalo Farm area da search operation chathaba matamda su khulai kaya phagatpa ngamle hairi phagatlaba khulai sing adudi single barrel gun ama 5.65 inches live round taru 7.62 AK live round taramathoi Chinese hand grenade ahum Molotov cocktail ama HE hand grenade ama detonator ama container manga ga loinana detonator ani 12 bore live round ahum TPT T manga handset ama .303 gi MT case kuntaret 7.62 mm gi case tarahumdoi long range tear smoke shell ahum smoke shell norman ama long range tear smoke shell SART ani tear gas hand grenade CN ama torchlight ama BP plate yaudaba BP vest cover ama heating boot jura ama standard furniture bag ama Polythene Mari Amasu Wabagai Buffalo Farm area dagi Pangbak Namkre Hairi